Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. Loktak pat pungak senduna thambaga loinana nauna semgatnaba, Mukhyamantri Nongthombam Birena Loktak Development Authority official singda khangankre. Manipur dangarang COVID ki anoba case ani thengaki, hauzik active case kuntramari lady amasung. Gujarat lupa ko tilising kunithoi changna paikhat kadaba amasung paikhat paloiraba project sing Pradhan Mantri na jatra hunkre amasung sangakre. Mukhyamantri Nongthombam Birenga Loktak Development Authority LDA gi official singa ngarang unaduna wari sanakre. Mukhyamantri ga unabadu da LDA gi chairman Moirangthem Ashwini Kumar amasung makok tongbo official kaya saruk yaki. Loktak pat pungak senduna thambaga loinana nauna semgatnabagi lambida punna thabak tongminanabasu Mukhyamantri na pautak piki. Unabadu da LDA gi maikaidagi Mukhyamantri da Loktak pat ki ayekpa saktam amasu khusinaki. Mukhyamantri Nongthombam Birena Padmasri Awardee Moirangthem Muktamani gangarang Imphal da leiba Mukhyamantri gi office ta unakre. Tungda Mukhyamantri na social media da thagat pawarol amada hai Srimati Muktamani na khongup sabagi industry da nupi kaya training pikre mahangna samtu na khongup loan bagi lamda mai pangna sangsilebi Muktamani asi mai paklaba entrepreneur ama oibata natana nupi singbu sakti pibagi lamda mangjil thana thabak tawribi miyoi amani. Tungda mangnu honarakpa thabak thoram singda mai pakpa ocean hainasu Mukhyamantri na phongdokhi. Grassroots level dagi kana honaduna mai paklaba entrepreneur ama oiraklaba Srimati Muktamani da piriba Padmagi manasi asengba manani manasi pirakpagidamak Sri Birena Pradhan Mantri Narendra Modi bu thagatpa phongdokle. Manipur dangarang COVID ki anoba case ani thengnaki positive oibagi changchada sino dasmik tare ni hariba matam asida punna myoi kulumdoi laichet asitagi naba pharaktuna discharge tawkibaga loinana hauzik phawbada laichet asidagi naba phakhiba migi masing lakama lishing kuntra manga supna nifu mapan sure naba phabagi changchada malphudra nipan dasmik mari ahumni hauzik active case kuntra mari leiri. Bisnupur Bazarda nahan ahing nongyai pung matung pung amarom tarpa duaida Imphal lomdagi lakpa Suzuki Access 125 gari macha amaga Moirang lomdagi thawgalakpa car amaga thengjinabada gari macha tonglakpa miyuedu laikidre hairi. Bisnupur Police ki SP na thokpa cherolamada hai laikidraba hakchang adu lokhalaga rims ki mokta thamli thodok asigi matangda Bisnupur Police Station na case ama lokhatuna thijinbagi thabak chathari thodok asida chenariba car adugi mapugi matangda kanagumba singa khanglabadi Bisnupur gi SP gi telephone number 9436038404 da phone tawraktuna pau piraknaba hairi pau pirakpa miyuedugi maramda karigumba amata khanganba tawroi hairi. Tabiriba pawasi Akaswani Imphal dagini. Gujarat ki Dahod ta leiba Adizati Mahasammelanda lupa koti lising kunithoi changna paikhat kadaba amasung paikhat paloiraba tongan ba sakot thorangi project sing ngarang Pradhan Mantri Narendra Modi na jatra hunki amasung sangaki. Masigi manungda Dahod ta leiba railway production unit ta 9,000 HP electric locomotives ki manufacturing project yauri project asi lupa koti lising kun changna paikhat kadabani. Masida miyoi lising tara haktengana amadi nakoinana thabak pinaba pandam thamle. Sri Modi na lupa koti lising ama chambri changna paikhatpa sakhot thorangi atopa project singju sangaki madugi manungda Narmada River Basin da lupa koti chanipan nipu changna paikhatpa Dahod District Southern Area Regional Water Supply Scheme yauri. Water Supply Scheme masida Dahod Jila amasung Devgar Baria City gi kul chani marfu da thangnab afaba ising pigani. Lok Sabha gi Adyaksha Om Birla na hairi Venamasi Egg is Policy amasung Indo-Pacific Vision da Bharat ki khwaidagi naknaba mapang lebak amani. Vietnam Communist Party Nguyen Phu Trong gi Secretary General ga warishanabada Sri Birla na hai climate change healthcare amasung digital economy yauna lam kayada lebak anigi marakta makhata na mateng pangnabagi tangai padabalai. Vietnam khoksat ki ngarang nini chanba nimita Sri Birla na luchingba Bharat ki parliamentary delegation ga Sri Tronga unakibani.
Laibak Senba Thungna Chathariba COVID-19 vaccination drive asida hauzik phawbada vaccine dose koti chama marfu taret hena kapkhre Kendragi Haksal Mantraloigi pauna hai ngarang khaktada vaccine dose lak 13,000 hena kapki Sahi tarani thoidegina taramari phawbada leiba angangsingda hauzik phawbada punna vaccine dose kotiani lak 65 hena kapkhre precaution dose punna kotiani lak 58 hena su kapkhre Ngasi phongba pause singi maroiba pausingi nabak hauzik Ngangom Kiran leire Kiran Thagachari Suni Governor La Ganesan Amitop Sangsilapagi matang da phongdokiba wafam NSCN gi ceasefire sangdokiba street vendor singa police ka mukna kiba masung gari huran bagi matang da akan matabak loknaba raja police ki wafam singna ngasi phongba pause yambada maroyo pawena phongnaba ure Shana lebakta Manipur gi naga singdi Manipur adumak leina bulepsa khrabani haiba NNPG ki wafam amasung Hebron da muibaga interlocutor ga ahanboin wari shana kre haba pauna ahan be headline tawri Imphal yaripok lambi midyang changbidre komjau kayana thalle haba photo ko kono pau amana pausi asigi anchor kalam da phone Isel Express ta gari huran bagi case hengelak padagi anti vehicle theft cell hingat hankre action lokatringai da se sang sudana leiba gari sing police ta surrender tawgadabani haiba IGP gi wafam na ahan be headline tawri Manipur dahan boina exam da khongban chenba mioi ahom jal thajin kre haba pau amana pausi asiga ni shuba headline tawri Sangai Express Manipuri da Manipuri ki naga sing Manipur da dumak laigani haba pauna han headline tawri illegal immigrant sing maram da halan khigada bani haba governor ki wafam amana pausi asiga ni shuba headline tawri Huyalan pauda Naga UG group ahongi ceasefire agreement sangdokre Nagaland Assembly mifam mamangda Naga political issue loisina naba taksin kre haba pauna an headline tawri Miyamgi lusingbi ima mari amasung lusingba nupa ahongi haksang rims ta kathok kre haba paw amasu pausi asiga han balamai da phong Pongna phamda Manipur da narol sangnak pasing sek tawgada bani amadi makhoi bo amuk halan khigada bani haiba Rajapala Ganesan gi wafam na han headline tawri Street vendor singbusu mi oina ubiu sakhau gi namak thorak pani haiba paw amasu pausi asiga han balamai da phong Naharol gi thodang da statue da ain kaina sanglak pamitop sing khandok tuna maram da halan khigada bani haiba Rajapal gi wafam na han headline tawri Disable gi ming season aduna sel khairamba juvenile ama yauna mi kulumdoi phare haiba paw amana pausi asiga ni shuba headline tawri Irai bakta ain gi wangmada madi naronda Manipur sanglak pamitop sing sek tawduna halan khigada bani haiba governor gi wafam na ahan headline tawri Police ka mukna bada street vendor sing asok pa yaw kre haba paw amasu pausi asiga han malamai da phongli Imphal Free Press ta disable singiming da sel khongot lamba me kulumdoi phare haba paw na han headline tawri Manipur Mail da ain kaina sanglak pasing thingada bani makhoi bhalan khigada bani haiba governor La Ganesan gi wafam na ahan headline tawri People's Chronicle da Sirui Festival me kunmanga dagi horagani haiba paw headline tawri Khongchang phawba train cargo service me kunmanga dagi horagani haiba paw amasu pausi asiga han malamai da phong Sangai Express English ta akhak arau yawba nonglei nungsina yum taruk amanga ta thon kre haiba pawna han malamai da phong Ganfiu Melda Imphal da street vendor singa police ka muna khibagi paw amasung NSCN group ahunga kendra ga tawnaba ceasefire agreement sahi ama sangdokhibagi pawna maroyo paw oina phongli Tamenglong Times ta me kunmanga dagi Guwahati dagi Khongsang phawba goods train sen ba horgan haiba paw amasung Governor La Ganesan Kamjong district ta satkibagi pawna maroyo paw oina phongli Sampaw cheda Agastara manga dagi mamangda Naga gi political solution puraknaba Nagaland gi Deputy Chief Minister Y Patona phongdo ki bwa pamamasung sahi ani lep Robert Sirui Festival pangtok pa horgan heba pauna maroyo paw ena phongli Masona thar amasung Manipur Express ta Chief Minister Birena Sabapati oiduna ahanba Sirui Lily Festival gi mipam CM Secretariat ta pangtok kre heba pauna han headline tawri Nation tul to da Surasanpur district COVID-19 free oiraba district ama oire heba pauna han headline tawri Suni Thagachari Kiran Aroibada maroiba paw amok Loktak patpu ngak senduna thambaga loinana nauna semgatnaba Mukhya Mantri Nongthomam Birena Loktak Development Authority gi official singda khangan kre Manipur da ngarang COVID ki anoba case ani thengnaki housing active case kuntramari leiri amasung Gujarat lupa koti lising kunithoi changna paikhat kadaba amasung paikhat paloiraba project sing Pradhan Mantri na jatra hun kre amasung sanga kre paw loijare